आकाशवाणी इम्फाल नयनी देवी ने पाव पाजरी अहानबद मारू ओइबा पाव मणिपुरदा अहानबा ओइना ब्लैक फंगस की केस अनि थेंगनरे इम्फाल वेस्टदा पाकदकनाना कोविड टेस्ट तौनबा एग्रेसिव मास कोविड टेस्टिंग ngarangdagi hore amasung COVID-19 लाइचत की येंगलगा CBS सिना लोबा क्लास 12 परीक्षा तोकले लाइबाक असिदा COVID-19 की लाइचत अमुक हना संदोरकलिबा सिगी येंगलागा चेकसिनबा वाटपगी थौंग सिंगतोकपिनबा हाइजरी कोविड तगी ngakthoknaba चेकसिन थौरांग खुदिमक आंगना चटपियु अदुगा अहानबा दोज की वैक्सीन कापख्रबा मियोइसिंगना मतम चाना अनिसुबा दोज की वैक्सीन कापथोकपियु असोयंगाम थोकतनबा मखादा हाइजरीबा नियम सिंगा सिंगाकना चटपियु फेस मास्क सुपियु सोशल डिस्टेंसिंग ngakना अमगा फुट तरुक लापना लेबियु माइमिट अमदी खुद सातोइना हमदोक्तुना तरुतनाना थंबियु COVID-19 दगी ngakthoknaba tangai phataba chan akanglon sing ngakna chatpinaba Tamenglong जिला की चीफ मेडिकल ऑफिसर डॉक्टर ग्रेसी मजाचुंगलुना अपील तौरदुना हाय मियाम्बु आई डॉक्टर ग्रेसी मजाचुंगलु CMO Tamenglong ना खुरुमजरी नुंसीजरबा इरैचासिंग तमथीरबा COVID-19 लाइचतगी कंजनबगी दमक एखोय अमुक हन्ना चिक्सिनबगी फिरेप लोमिनरसी फेस मास्क सोइदना उपियु मी अमगी मरक्ता फुट तरुक लापना लेबियु हैंड सैनिटाइजर सिजिनबियु हैंड वॉश नत्रगा सापोन सिजिनदुना खुदसा सेंगना हांबियु लाइचत असिदगी ngakthoknaba matamgi leingakna piba tangai phadaba chatna kanglonsing ekhoi khudingmakna ngakna chatminasi cheksinba haibasina लाइचत असि चंगहनदनबगी ख्वाइदगी फरबा पांबैनी मयामबु अमुक्का हन्ना खुरुमजरी हौजिक मपुंग ओइबा पाव मणिपुरदा सु ब्लैक फंगस की लाइना यौरकले इम्फाल के रिम्स समसुंग सिजौ हॉस्पिटल दा COVID-19 ना नाबदगी लायेंगदुना लेरकपा मियो यानी लाइना सिना नाबा थेंगनरे मणिपुरदा हौखिबा पुंग कुनमरी दा कोविड के अनौबा केस 735 थेंगनखी मी 19 सिखी अदुगा कोविड के अनाबा मियोय चामरी निपाना नाबा फदुना डिस्चार्ज तौखी राज्य की COVID-19 कमन कंट्रोल रूम ना ngarang numidang waram thokbe jerol amada hai haukiba pung kunmari da puna sample lising manga chatet kun test tawada mioi chatet mar phudrani pan positive oiba thengnakhi masiga loina na raja sigi apunba positive case ki masing lising yang khaima thoi changa ni phuma pan chure laina asina maram oiduna laikhidraba singi manungda Imphal West amasung Imphal East tagi mioi manga Churachandpur amasung Kakching dagi ani Jiribam Kangpokpi None amasung Thawal dagi amamam yauri masiga loina na COVID-19 positive oiba laikhidaba migi masing janipan kun manga sure Imphal West COVID-19 paktakna na test taunaba aggressive mass testing drive ngarang Mukhyamantri Nongthombam Birena hudokre Imphal gi lamphel pata laiba Directorate of Health and Services ki office complex ta pangthokpa tawram amada Mukhyamantri na testing team sing Imphal West jila gi tongan mambafam da chatnaba lamthakhi testing team sing adu lamtharaduna Mukhyamantri na hai paktakna na test tawgadawriba asi COVID-19 laina sing anna khangdoktuna matam chana hidak thaduna layengba ngamnabani Mukhyamantri na hai paktakna na test tawba asina positive oibagi masing hengalakani Raja asigi MLA punamangna magi kendra da community isolation center amamam soidana hangdokpinaba appeal tawri COVID-19 लाइचतना सिंगनारकपा खुदिमक थेंगनानाबा सरकारना पाइकटपा याबा थबकसिंग पाइखटली लाइना असिदगी ngakthoknabagi khwaidagi maru oiba thawong amadi miyamda achumba pawning thina khanganbaga loinana haksel amasung yai phayumbal mantralayna piba cheksin thawrang sing adu mapung phana ngakna chatpa haibasini लाइचत अजित थेंगनानाबा पाइकटपा थौरांगी सरुक अमा ओइना केंद्र अमदी राज्य सरकार सिंगना मियामना हंगलकपा COVID-19 गा मरी लेनबा वाहंग सिंगी पाखुम पिनबगी दमक हेल्पलाइन नंबर सिंग हंगदोकले नेशनल हेल्पलाइन नंबर ना मिनिस्ट्री ऑफ हेल्थ एंड फैमिली वेलफेयर की 011239788046/1075 वुमेन एंड चाइल्ड डेवलपमेंट मंत्रालय की चाइल्ड हेल्पलाइन नंबर 1098
Social Justice and Empowerment Mantralogi Senior Citizens Helpline number 14567 amasung Psychological Support Helpline number 08046110007 ni. Raijagi helpline number na 0385-241-1668 amasung 1800-3453-818 ni. Manipur Police amasung Delhi Police ki apunba kangbuna Delhi dagi phakhiba kangujam Karnajit ki machanupi Li Sipriya gi matangda print amasung electronic media yauna atai social media platform da angang adugi mingcha thigadaba pau phonga thengnare masi tawdanaba Manipur Commission for Protection of Child Rights na hairi Serol amada commission asina hai angang adugi maming matha phongdoktuna tongan ma media da hablakpa asi angang adugi wakhalonda nungaitaba pokadaba wafam amani maramaduna social media da mahaki maramda thagaliba warol khudima samasana mutatgadabani natrabadi Juvenile Justice Care and Protection of Children Act 2015 gi section 34 gi makhada aingi oba thabak lokhalakani haina commission na hairi Assam Rifles ki Churachandpur Battalion Su Group ta yaudaba ANAI gi mioi ama Churachandpur Jila gi Phoibi village dagi phare Assam Rifles ki pauna hai khungang aduda ANAI gi mioi khara chathok chachin tawre haibagi akang naba pau ama phangbadagi thi humbagi thabak chathabada mioi adu phabani mahang miyam dagi sel khonggatpa amadi mi phadok phajin tawbada chenaba misakni hairi pharaba mioi adu makhatana wahang pa hang chathanabagi dama hengle police station da sinakre tabiriba pawasi akasbani Imphaldagi ni CBS hina loba class 12 parikha tokre kumsi jai higi oina parikha si pangthoktanaba kendra sarkar na warep laure warep asi pradhan mantri Narendra Modi na sabapati oiduna ngarang pangthokkiba awang bathaki mi phamda laukhibani mahangna hai mahiroi singi yenglaga parikha si tokna warep adu lobani Imphal da ngasi phongba pause singi maru oiba pau singi dama hauji maibam di jamani lere di jamani Thagasari ne Manipur da black fungus ki case thengnarakpa mass testing chief minister na hodokhiba mati CBSE gi class 12 ki parikha tokre haiba pauna Imphal ngasi phongba pause singi maroiba pawaina phongdari state sida ihan hanba oina mioi ani black fungus na naba thengnare haiba paw naharol gi thodang da banner headline tawduna phongli pawasi Israel Express ta su banner headline tawri state asida ahan bo oina black fungus ki case ani thengnare haukiba pung kunmari da covid na mioi tarani pan sir haiba paw morning bell da ahan be headline tawduna phongli Manipur da black fungus na ba mioi ani thengnare haukiba pung kunmari da positive oiba mioi tarani pan leikhidre satret marbudrani pan positive oire haiba paw sanali bakta ahan be headline tawri Imphal West dagi covid-19 na ba mioi ani black fungus na nare haiba paw Imphal Free Press da ahan be headline tawri Manipur da su black fungus ki laina yorakle rim samasung sijada layang lakpa black fungus ki patient ani gi manungda ama sire haiba paw huyelan paw da ahan be headline tawduna phongli mass covid testing hokre curfew thugai ba positive oiramle haiba paw Sangai Express Manipuri da banner headline tawduna phongli Imphal West da aggressive mass covid test hokre mioi begi punsi kanaba health worker singna thodang lori haiba chief minister na phongdokheba wafam irei wakta ahan be headline tawri COVID na tarani pan sikre satret marbudrani pan positive oire haibasuna People's Chronicle da ahan be headline tawri nganna khangdoktuna layeng basisu COVID laksin nabagi pambai amani haiba chief minister Birena phongdokiba wafam pongnafam da ahan be headline tawduna phongli chief minister na mass COVID testing drive lamthakre haiba paw Sangai Express English ki ahan be headline oiri CBSE gi class 12 examination cancel tawkre haiba paw sanali bakta ani soba headline tawduna phongli Pawasi morning bell da su ani soba headline tawri pawasi atai pawse singi ahan balamai da su phongari mahiroi singi safanabagi damak school khudingmak thingjinnaba sarkar na khangan khre haiba paw Imphal Free Press da ani soba headline tawduna phongli pawasi atai pawse sing da su ahan balamai da phongari curfew thugai ba mioi mari positive oire haiba paw People's Chronicle da ahum soba headline tawri Lisi Priyana lemna pibani haiba concentrator numit tari ni sijin na halam laga paisa piu hairakle haiba pawama Israel Express ta ahum suba headline tawduna phongli nayani Thagachari di jamani
Loisilakpata COVID-19 dagi ngakthoknaba face mask supa phut taruk lapna na leiba khutsa amadi maimi taru tanana thamba haiba achamba thawong ahum asingang na chatpinaba amu anna ingsingjari aroibada maruoiba pau amu anna Manipurda ahanba oina black fungus ki case ani thengnare Imphal West da paktakna na COVID test tawnaba aggressive mass COVID testing ngarangdagi haure amasung COVID-19 lai chatki yenglaga CBSE na loba class 12 parikha tokle paulujare